ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯄꯥꯟ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯃꯔꯨꯑꯣꯏꯕ ꯏꯌꯔ ꯕꯦꯖ ꯆꯩꯅꯥꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯈ꯭ꯔꯦ꯫ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯂꯩꯕ ꯑꯃꯦꯔꯤꯀꯥꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯈ꯭ꯔꯕ ꯕꯥꯒ꯭ꯔꯥꯝꯗ ꯂꯩꯕ ꯏꯌꯔ ꯕꯦꯖ ꯑꯃ ꯆꯩꯅꯥꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯕꯒ ꯂꯣꯏꯅꯅ ꯕꯦꯖ ꯑꯁꯤꯗ ꯗ꯭ꯔꯣꯟ ꯁꯤꯁꯇꯦꯝ ꯗꯤꯄ꯭ꯂꯣꯏ ꯇꯧꯕ ꯍꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯂꯩꯕ ꯑꯃꯦꯔꯤꯀꯥꯅ ꯔꯟ ꯇꯧꯔꯝꯕ ꯏꯌꯔ ꯕꯦꯖ ꯑꯁꯤ ꯇꯥꯂꯤꯕꯥꯟꯒꯤ ꯂꯩꯉꯥꯛ ꯂꯥꯛꯈꯤꯕꯗꯒꯤ ꯆꯩꯅꯥꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯆꯩꯅꯥ ꯑꯃꯗꯤ ꯇꯥꯂꯤꯕꯥꯟꯁꯤꯡꯒ ꯑꯐꯕ ꯃꯔꯤ ꯂꯩꯔꯛꯇꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯗꯤꯕꯦꯂꯞꯃꯦꯟꯠꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯨ ꯄꯥꯏꯈꯠꯄ ꯍꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯏꯌꯔ ꯕꯦꯖ ꯑꯁꯤꯒꯤ ꯑꯃꯦꯔꯤꯀꯥꯅ ꯃꯇꯝ ꯑꯃꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯐꯝ ꯀꯌꯥꯗ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯏꯌꯔ ꯗꯤꯐꯦꯟꯁꯀꯤ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯏꯌꯔ ꯕꯦꯖ ꯑꯁꯤꯗ ꯆꯩꯅꯥ ꯑꯃꯗꯤ ꯔꯁꯤꯌꯥꯅ ꯁꯔꯚꯦ ꯆꯠꯊꯔꯤ꯫ ꯆꯩꯅꯥꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯁꯦꯜꯒꯤ ꯀꯥꯟꯅꯕ ꯀꯌꯥ ꯂꯧꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ 𝗪𝗡 ꯄ꯭ꯔꯣꯖꯦꯛꯇ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯍꯥꯏꯅꯁꯨ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯖꯔꯅꯦꯂꯤꯁꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯚꯦꯅꯦꯖꯨꯂꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯃꯤꯈꯜ ꯃꯗꯨꯔꯣꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯔꯥꯡ ꯊꯣꯛꯄꯗꯒꯤ ꯃꯤꯑꯣꯏ 4 ꯁꯤꯈ꯭ꯔꯦ꯫ ꯁꯥꯎꯊ ꯑꯃꯦꯔꯤꯀꯥꯒꯤ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤꯕ ꯚꯦꯅꯦꯖꯨꯂꯥꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯃꯤꯐꯝ ꯅꯤꯀꯣꯂꯥꯁ ꯃꯗꯨꯔꯣꯅ ꯚꯣꯠ ꯀꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯥꯎꯅ ꯏꯔꯥꯡ ꯍꯧꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 4 ꯁꯤꯈ꯭ꯔꯦ, ꯑꯗꯨꯒ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ꯫ CNN ꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯗ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯃꯤꯈꯜ ꯅꯤꯀꯣꯂꯥꯁ ꯃꯗꯨꯔꯣꯅ ꯚꯣꯠ ꯀꯥꯈꯤꯕꯅꯤ ꯍꯥꯏꯅ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯁꯤꯡꯅ ꯆꯥꯎꯅ ꯃꯔꯥꯜ ꯁꯤꯔꯛꯄꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯏꯔꯥꯡ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯄ꯭ꯔꯣꯇꯦꯁ꯭ꯇꯔꯁꯤꯡ ꯑꯗꯨꯅ ꯃꯩ ꯊꯥꯗꯨꯅ ꯑꯃꯗꯤ ꯂꯝꯕꯤ ꯊꯤꯡꯖꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯅꯨꯡ ꯀ꯭ꯔꯀꯁꯇ ꯂꯩꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯥꯎꯁꯇ ꯊꯣꯝꯖꯤꯟꯅꯕ ꯍꯣꯠꯅꯗꯨꯅ ꯏꯔꯥꯡ ꯍꯧꯔꯛꯈꯤꯕ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯂꯥꯛꯁꯤꯟꯅꯕꯒꯤꯗꯃꯛ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯔꯕꯔ ꯕꯨꯂꯦꯠꯅꯆꯤꯡꯕ ꯀꯥꯞꯇꯨꯅ ꯇꯥꯟꯈꯥꯏꯅꯕ ꯍꯣꯠꯅꯕꯗ ꯃꯤꯑꯣꯏ ꯑꯗꯨ ꯁꯤꯈꯤꯕꯅꯤ꯫ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯃꯤꯈꯜꯗ ꯃꯥꯏ ꯄꯥꯛꯂꯕ ꯅꯤꯀꯣꯂꯥꯁ ꯃꯗꯨꯔꯣꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯚꯣꯠ ꯀꯥꯍꯧꯗ꯭ꯔꯕ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯁꯤꯡꯅ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯅꯤ, ꯚꯣꯠ ꯍꯦꯛ ꯀꯥꯕꯒ ꯑꯁꯨꯝꯅ ꯏꯔꯥꯡ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯥꯡꯖꯧꯅꯅ ꯈꯪꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯧꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯗ ꯄꯥꯀꯤꯁꯇꯥꯟ ꯂꯩꯕꯥꯛ ꯑꯅꯤ ꯊꯣꯛꯅ ꯀꯥꯏꯔꯕ ꯌꯥꯅ ꯂꯩꯔꯦ ꯑꯦꯛꯁꯄꯔꯠ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯊꯣꯛꯈꯤꯕ ꯏꯍꯧ ꯑꯗꯨꯒꯨꯝꯅ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯕꯂꯣꯆꯤꯁ꯭ꯇꯥꯟꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯏꯍꯧ ꯍꯧꯔꯤꯕ ꯑꯁꯤ ꯂꯩꯉꯥꯛꯅ ꯂꯥꯛꯁꯤꯟꯕ ꯉꯝꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯀꯤꯁꯇꯥꯟ ꯂꯩꯕꯥꯛ ꯑꯅꯤ ꯊꯣꯛꯅ ꯀꯥꯏꯔꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩ ꯍꯥꯏꯅ ꯑꯦꯛꯁꯄꯔꯠ ꯀꯌꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯕꯂꯣꯆꯤꯁ꯭ꯇꯥꯟꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯕꯂꯨꯆꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯁꯤꯡ ꯑꯁꯤ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯄꯥꯀꯤꯁꯇꯥꯟ ꯒꯚꯔꯟꯃꯦꯟꯠꯅ ꯅꯣꯡꯃꯩ ꯆꯤꯡꯗꯣꯟꯗ ꯀꯤꯍꯟꯕꯒ ꯂꯣꯏꯅꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕ ꯄꯥꯝꯂꯤ, ꯑꯗꯨꯕꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯛ ꯌꯥꯕ ꯉꯝꯂꯣꯏ ꯑꯃꯗꯤ ꯑꯣꯏꯊꯣꯛꯄꯁꯨ ꯌꯥꯔꯣꯏ꯫ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯍꯜꯂꯣꯏ ꯍꯥꯏꯔꯕꯗꯤ ꯕꯂꯨꯆꯁꯤꯡꯕꯨ ꯅꯤꯡꯇꯝꯅ ꯃꯁꯥ ꯃꯁꯥꯒꯤ ꯐꯤꯔꯦꯞ ꯂꯧꯅꯕꯒꯤ ꯇꯥꯟꯖꯥ ꯄꯥꯀꯤꯁꯇꯥꯟꯅ ꯄꯤꯒꯗꯕꯅꯤ꯫ ꯄꯥꯀꯤꯁꯇꯥꯟ ꯒꯚꯔꯟꯃꯦꯟꯠꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯕꯂꯨꯆꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯍꯟꯕ ꯄꯥꯝꯗꯦ, ꯃꯗꯨꯅꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯪ-ꯇꯞꯄ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅꯁꯨ ꯏꯍꯧ ꯍꯧꯔꯤꯕ ꯕꯂꯨꯆꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯗ ꯅꯨꯡꯁꯤꯃꯟꯕꯗꯒꯤ ꯀꯥ ꯍꯦꯟꯅ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕꯗꯒꯤ ꯅꯣꯏꯃꯟꯗꯨꯅ ꯁꯤꯔꯕ ꯍꯨꯏꯒꯤ ꯃꯄꯨ ꯀꯣꯔꯠꯅ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯃꯟꯕꯗꯒꯤ ꯀꯥ ꯍꯦꯟꯅ ꯃꯆꯤꯟꯖꯥꯛ ꯄꯤꯖ-ꯄꯤꯊꯛ ꯇꯧꯕꯗꯒꯤ ꯈꯝ ꯊꯦꯡꯅ ꯅꯣꯏꯈꯠꯂꯛꯇꯨꯅ ꯁꯤꯔꯕ ꯍꯨꯏꯒꯤ ꯃꯄꯨ ꯅ꯭ꯌꯨ ꯖꯤꯂꯦꯟꯗꯒꯤ ꯀꯣꯔꯠ ꯑꯃꯅ ꯊꯥ 2 ꯖꯦꯜꯗ ꯂꯩꯅꯅꯕ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯨꯒꯤ ꯁꯤꯈ꯭ꯔꯕ ꯍꯨꯏꯒꯤ ꯃꯃꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯌꯦꯟꯒꯤ ꯄꯤꯁ 10 ꯌꯥꯎꯅ ꯑꯀꯪꯕ ꯃꯆꯤꯟꯖꯥꯛ ꯄꯤꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯒꯤ ꯈꯝ ꯊꯦꯡꯅ ꯅꯣꯏꯈꯠꯂꯛꯇꯨꯅ ꯀꯤꯂꯣ 53 ꯐꯥꯎꯕ ꯂꯨꯝꯂꯛꯄꯗꯒꯤ ꯆꯠꯄ ꯐꯥꯎꯕ ꯉꯝꯂꯛꯈꯤꯗꯕꯅꯤ꯫ ꯅꯨꯒꯤꯒꯤ ꯃꯁꯥꯗ ꯅꯣꯏꯃꯟꯕꯗꯒꯤ ꯃꯆꯤ-ꯃꯆꯤꯗ ꯄꯣꯝꯈꯠꯂꯛꯄꯁꯨ ꯊꯦꯡꯅꯈꯤ꯫ ꯔꯣꯌꯦꯜ ꯁꯣꯁꯥꯏꯇꯤ ꯐꯣꯔ ꯗ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯣꯐ ꯀ꯭ꯔꯨꯑꯦꯂꯤꯇꯤ ꯇꯨ ꯑꯦꯅꯤꯃꯦꯜ (SPCA) ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯝꯖꯥ 2021 ꯗ ꯅꯨꯒꯤꯕꯨ ꯂꯣꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯤꯕꯗ ꯀꯤꯂꯣꯒ꯭ꯔꯥꯝ 53 ꯍꯦꯟꯅ ꯂꯨꯝꯗꯨꯅ ꯆꯠꯄ ꯉꯝꯗꯅ ꯂꯩꯔꯝꯕ ꯑꯃꯗꯤ ꯁꯣꯔ ꯍꯣꯟꯕ ꯐꯥꯎꯕ ꯐꯖꯅ ꯍꯣꯟꯕ ꯉꯝꯗꯅ ꯂꯩꯔꯝꯈꯤ꯫ ꯐꯤꯚꯝ ꯑꯗꯨ ꯎꯕꯗꯒꯤ ꯁꯥ-ꯁꯟꯁꯤꯡ ꯌꯦꯡꯁꯤꯟꯕ ꯑꯣꯐꯤꯁꯔꯁꯤꯡꯅ ꯄꯨꯔꯛꯇꯨꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯣꯐꯤꯁꯔꯁꯤꯡ ꯄꯨꯔꯛꯇꯨꯅ ꯂꯥꯌꯦꯡ ꯆꯠꯊꯅꯕ ꯍꯣꯠꯅꯕꯗ ꯈꯣꯡꯀꯥꯞ 2-3 ꯐꯥꯎꯕ ꯊꯥꯡꯕ ꯐꯥꯎꯕ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯈꯤ, ꯑꯗꯨꯕꯨ ꯊꯥ 2 ꯀꯟꯅ ꯂꯥꯌꯦꯡꯂꯕ ꯃꯇꯨꯡ ꯅꯨꯒꯤꯒꯤ ꯑꯔꯨꯝꯕ ꯀꯤꯂꯣꯒ꯭ꯔꯥꯝ 8.8 ꯂꯣꯝ ꯍꯟꯊꯕ ꯉꯝꯈꯤ, ꯑꯗꯨꯕꯨ ꯅꯨꯒꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯗꯨ ꯂꯤꯚꯔ ꯍꯦꯃꯔꯦꯖꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥ 2ꯒꯤ ꯃꯇꯨꯡꯗ ꯁꯤꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯆꯩꯅꯥꯗ 12 ꯁꯤꯈ꯭ꯔꯦ, 1,019 ꯔꯣꯝꯅ ꯌꯨꯝ ꯊꯥꯗꯣꯛꯈ꯭ꯔꯦ꯫
नुमित खरनीगी ममांगदा लाखिबा अकनबा नोंगलै नुंसित गेमीना मियोय चा कया हाटखिबगा लोइनना मफम कयादा इचाउ थोकहनखिबदगी मखा तारकपा ओइना चाइनादासु टाइफन गेमीगी अचौबा चैथेंग फंगदुना मियोय 22 सिख्रे अदुगा मियोय 13 रोमना इसिंग इचाउना मरम ओइरगा मयुम थादोक्तुना चेनख्रे। हौजिकसु लैबाक असिदा नोंगलेपा लैतना चुबदगी मफम कयादा इचाउ थोकपगा लोइनना तोरेलगी इसिंगी इमाई वांखलकपदगी मनाक नकना लैबा मियोय चा कयासु साफगदबा मफम कयादा थैदोक्तुना थमख्रे हाइरि। अतोप्पा पाउ अमदा हाइतीगी प्राइम मिनिस्टर केनिले हादबा होनख्रे। जुलाई की तांग 19 अमेरिका की हानगी प्रेसिडेंट डोनाल्ड ट्रम्प हादनबा होनरख्रबा मतुंगदा ngasi हाइतीगी प्राइम मिनिस्टर गैरी केनिलेदा सकंगदबसिंगने अटैक तौरक्तुना हादनबा होनरख्रे हाइरि। प्राइम मिनिस्टर गैरी केनिलेना हॉस्पिटल अमदगी हेक थोलक्पा मतमदा माइकै खंगदना महाक तमना नोंमै कापसिलखिबनी। नोंमै मखोल हेक ताबगा महाकी सिक्युरिटी सिंगनसु नोंमै कापलक्लिबा माइकै अदोमदा हंदुना अमुक नोंमै कापकी अदुबु थौदोक अदुदा मिसी मिनादी यावखिदे हाइरि। लुइसिलक्पा पाउदा यू अमदी चुरुक का हेना थकपदगी किम जोंग उन किलोग्राम 190 लुम्बदा नतना हार्ट की लैनासु नारे। नॉर्थ कोरिया की चही 90 सुरबा डिक्टेटर सुप्रीमो लीडर किम जोंग उन का हेना यू अमदी चुरुप थकपदगी मसागी अरुम्बा किलोग्राम 190 यौरपगा लोइनना हार्ट की लैना नाबा खक्तनतना ब्लड प्रेशर अमदी डायबिटीज नसिंगबा लैना कयाना लांगोय चंसिलक्पदगी महाकी ऑफिशियल सिंगना मालेमगी लेबाक कयादा चतुना अफबा हिदाक थीबगी थबक कना चथरी हाइरि। साउथ कोरिया की सीक्रेट एजेंसी नेशनल इंटेलिजेंस सर्विस की माइकैदगी फोंदोरपगी मतुंग इना किम जोंग उनगी अरुम्बा हंथनबा महाकी मखादा थबक तौबा ऑफिशियल सिंगना चेन चोंगदुना होनरी। सोर्स असिगी मतुंग इना किम जोंग उन यू अमदी चुरुक का हेना थकपदगी मसागी अरुम्बा फिबम असी लाकपदनतना लैना कया लांगोय चंसिलक्पनी। कुमजा 2019 मसागी अरुम्बा हंथनबा होनबदगी किलो कया लुम्बा हंथरमलबनी। अदुबु हौजिक अमुक किलोग्राम 190 हेना लुमलखिबनी। मसागी अरुम्बा का हेलक्पदगी हार्ट के लैना असिसु नारखिबनी हाइरि।